lamket lamai mai tai ju tawi nadra naga chu ji khun dum khangi sunil manipur da nungmei pai bagi irang si hek lady ba makai hek thoi ba makai central forcing je sangak pa sung lep poi si khangbi ko manga hale sangwa lakani ko lising hale lakta thumjal lakani sine ba ko aduna khoina na hawai dagi aina sodum mayam mafum mayam da so na haijari aduna maitaina or natragana kukina or natragana nagana kanglup amagi mi se lising ama hatya ponte hatpangam puya ponte ba ko apawo saya ponte ko pharene maitai lising ama hale na hairo ne kukina mado manipur se moina khudum charle haiba yaroi ko innocent IM gi aduk chawba force papangan kangraba force tuna manipur thuai bangam gidraba pot amani manipur thuai ngam gidraba ni ko aduna hojiti ka dogi manipur thuai bagi wapum se to si khanargum si haina hojiti punjalle nadra aduga masal manau bagi mari ema sagat laga lai si akoi si mai pap ka bane ko sumai tok duna ngasagi kuki singsu wakal tagadam ne ko nui dagi hena mapangan kangraba phur malermini leiri ba phurtuna manipur se ka dogi bo numit kya ni no UNC na economic blockade to ito ha economic blockade tha om me economic blockade to bani akoi khangak pani ko thau liter amagi petrol liter amagi mamal lupa kya yawi matam da upai lite na ka dore adagi ministry of home affairs na khoi gi kanu dagi aeroplane da poraga sinjak thadari bani natra thau thadari natro upai lite to ri natro adu thingaba phawbada akoina swaida leiriba naga mayam siga punadum saminai punadum thau tominai natro adu khangai natro adugi khangba ngambagi pangal do maitai singda leigrabani thinglegrabani ko aduna ngasidi adu yam nungai na kideba kangu duga nungsinare ise karai dagi laino haidi ngasagi jun trai pangi thobok sina laine aduna nakoi su wakal khadu ko india government su wakal tagrabani ko manipur kaiba yaroi haibase matam du dagi para oigre madu da khangrabani manipur se thuai mafam nati haise government of india na khangre innocent I am na khangre aduga sida amuk sagi cookie singna mashi thugai gani na hairagadi another sanging amane ko sanging du kanore da sanging amane maduna ne akoina mayam nadi bhab oina khalangani amake no khalambe ai na mangda mangra tan bagi thabak se togum si haise ko ujiti khange kanano tina yari samthi yung maitai ga cookie ga su khanare maitai ga naga ga su khanare natra adagida kadoga akogi cookie ga khanadaba sorry maitai ga cookie ga natra adaga naga ga cookie ga khanare natra cookie yaudaba se khanadaba se cookie na khanadaba se kana lerigi sini natro ado si kadogi bu sigi kanu se awaba se nakoi khardi awaba khangdaba yai manamdi noi pai bani na u bodla ga saba khok khar lerbe yai ado misam miam di satin awaba se theng mayong naram gani ana layang bagida layang mangam da bagi natra saningai lekta bagi thangai lekta bagi thabak supam nongpham lekta bagi adu ga doge bo mogi asumbo wakatu di noi nongmei guli do adu da akhoi nongmei pai ba mayam dugi adu da ki dana hai bangam jada bagi wane ba natra hojit lae dana cobra si mayam na pa hai bi wani cobra gi thabak hobudri hora adam ni ko min ni phu manga ne gi basic training ama tawri ko madu krawai tawge haragadi Kangpopi da tawbani Kangpopi da moigi Kangpopi district ta moigi training center ama lei handung lei bani ngarang han leng manate yam sawom lei ada training tawri ko singi map mayam ma puthoga singi lamdu da training tawri ni amumuk drive lai do khangu kaino kamai tawino di yeng lai ni ko aduna sigi pose hojiti ka doge bu sum onsale noigi sungang le phasang ba yak ta ba sum henjalak panina tawrei dunina ngarang su nan su sai tawri duni asam rifle ga adagi den pera commando yawi hai alai torga ama kapthar iduni ado sai lawa po ngene na khali kai tawri si boina akoi kangune le ramaga na tawri su kamai tawri no na natro silai si kai gino hagadi nuina tawri thawak to hemalak pagi ne ba ado konsa khul suna kan tawri sini operation tawri sini me gi dike doge bu ngarta na khoi sai da ngang ba ko sing mi ju loina ba intelligence le tare ni mi ju kamai tawu ya ga dege si yeng ni ko akoi na hai Manipur ki law and order se amtang phajana lakshalo singda natra singda phajalakta koi lengak se lei se amtang ulu haib natra sodi nongmei khara paira phau saba adagi lon ya da lambi samjan ba aduga den akoi gi oju oro de mangla namada cookie land natra ada union territory gaina
인디아기 레마이다부 농이 파이라가부 인디펜덴트 다니에 토르파 레바 카람바 레바 마닝 마카타마 펑키게 카람바 레바부 스테후 펑기게 아두 카람바 레바부 유니언 테리토리 피게 바 야로데바 포트 마네바 코 아두 캉우 아두 거덴 호직티 오퍼시 아둠 tawna maktani aduna manipurda khoigi ingtapa porok na bugida makta khoigi yumnam khemsana lusing ba government sin offer mayam tawisi offer du yaw aduga maitai da suke doge bu asawa mayam amale nungai taba mayam amale penda ba mayam amale aduga tung koina tungi oiba manipur amagi khalluragadi mashi yade ko ina haraga akhoi mayam sin nauji kangbu ani thoisni amana kadawba hanagi khoisida lera kuki kangbu oma mapande sang pa kuki kangbu ma harise asi khangoba adugi theory du dana khoisu punna samina na bhona seba natragadi noi tongha na sum tage haragadi adum awaba dum nangani hojipu kanoda kangpopida seng kg da kya pirang badage khalaga yengu khoi khangde ko thau kg da kya pirang badage khalaga yengu natro liter da kya pirang badage khalaga yengu LPG gas phangi bram ti yengbiyo ko senapati yom sa phasu yada imphalom da sa phasu yada tamilong da sen phasu yada natra nune rom sang phasu yada kayam wana lerang badage bisa miyam ma ko adu khallo aduna akhoi punna ingna sikna leiminna ba yana bagida makta thoksil ama akhoi gamena semak pasida yadagadi adum tarukani mathang changba horani ko tapaki lamdi kan khabirunu tapaki di tekot ka samana re hojik ko tekot nga phamu kam luge sineba ko aduna hojik manipur da cobra gi unit ahum lere unit ahum si mi samani ado moi samasi sam sahum ni ji khulai pai ba win thor kan di marfu di thor pa ya na khali natra yang ga jani da hana gi su mayam am lei adu ga tam paki lam da di mu yaw da su yarani natra commando na ngam bang aktani commando du da masagi power ma hapsan beger ga dum ya ba por mane ba ko adu anu ba DGP lai si kitang experience ba male mamangi gabat DGP duga manada bagi lisat ma khoina u fangi madi thabak khara taw mali lam daga satna matau na wari watai ga sana dana adagi den action ga tawga si operation tawga si masama ka yoro isi apa khuda mamani dana sa masagi kuki khulai pai ba mayam ama misam miyam gi marakta lei natra lambi lamjau da satli thongna satli mi mayam ama kihalli natra aduga den sing da lei ba Kangpopida Ladiba, then at the Kanoda Ladiba, Susampurda Ladiba, Manipur Police in Japangal Topangamde, Hyperset Kanganetro, Kanganetro, Aduga then, Mapangal Toiba, Assam Rifle na Karita Gishin. Hemto Diana, Adurgadi, Assam Rifles ka, Zaikuki, Alawusing Siga, Kulai, Pibasing Siga, Adum Manung the Marilyn Bryce, Kamato Hoyunasini, one Kamala Yunasini. Adawadi, Manipur government so Mamangi, Kanogi Matamda, Hanagisim so Eramba, NB, and Matamda, Assam Rifle Topio about. Si mayam ama thai ko adugi government gi lemkhak ni hojik leuri se ko sinasu asana fal se akhoi gi neutral aiba kangmu nati haiba posima adum hai ai hairam gane na khali aduna central government nga letana sum complaint tawba adu opposition jo dum complaint tawi congress dum complaint tawi ko asana fal ko pios complaint tawi natro tawdaba kana yauge maitai ju tawi natra naga ju tawi natro tawdaba se kana no hargadi sagi warau di yadre ko maming palle ko kuki kangu sikakte asana phal se pamis natra nagana su yadre maitegi people amtana su yadre aduga legislature aya manna su yadre natra yari du kanano harga di kangu ombo khaktani harga di moigi kari lainai moigi thabak thoramda pamdaba adu yaningdaba mayam ama yawre adugi wakato tabadagi CRPF ta mathaw hapakpani natra ade asomna kandasu CRPF ki cobra kangu si mana torba operator mafam singdu dasu law and order film si phajana ingara abanina khara sagali ba mafam si sumna kanda sanghal lage ha pot ma lakpani jaga men ki adogo den 2029 da matam ma thaidana matam du thabadu mai pang na bagida makta ai sumna kanda pot si ship torpani na idi lawi en maning makha tamba lebak ma oirami ko adu indiana lokshalle adu matungda akhoi si statehood phangai ko adu akhoi si state ni adu akhoi si uji india gi citizen ama oina mayam si loi lerini ko leibasida akhoi da moina sangeng ama sum taw leidu si maram kari gino sin akhoi da moina akhoi adu yam thangnem ba thaki politics taw base ai to hum thok to bai na khale and the ming asidani aina yenkanda india gi ming ama khak thing kitang soi ba khara leibra
ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ ꯑꯗꯒꯤ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯝꯕ ꯒꯃꯦꯟ ꯑꯃꯠꯇꯅ ꯆꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯀꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯀꯔꯤꯝ ꯈꯜꯂꯛꯈꯤꯗꯦ ꯀꯔꯤꯝ ꯈꯟꯗꯦ ꯃꯁꯤ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯔꯕꯅꯤꯀꯣ ꯊꯥꯏꯅꯒꯤ ꯃꯃꯥꯡꯉꯩꯗꯒꯤꯁꯨ ꯍꯧꯅ ꯑꯗꯨꯝ ꯃꯁꯤꯡꯁꯦ ꯇꯧꯔꯛꯑꯕꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤ ꯆꯤꯡꯗ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅꯁꯨ ꯄꯥꯝꯗꯦ ꯀꯣ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯆꯤꯡꯗ ꯑꯗꯨꯝ ꯉꯥꯛꯑꯒ ꯂꯩꯕ ꯇꯝꯄꯥꯛꯇꯅ ꯄꯨꯂꯤꯁꯅ ꯉꯥꯛꯑꯒ ꯂꯩꯕꯒꯤ ꯊꯤꯑꯣꯔꯤꯁꯦ ꯃꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯕꯤꯖꯦꯄꯤ ꯒꯃꯦꯟ ꯃꯇꯝꯗꯁꯨ ꯇꯧꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕꯀꯣ ꯆꯤꯡꯗ ꯂꯥꯜꯍꯧꯕꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏꯕ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯀꯟꯈꯠꯂꯛꯏꯕ ꯁꯦꯜ ꯈꯥꯏꯕ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅꯦꯕ ꯑꯩꯈꯣꯏ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯦꯝ ꯃꯌꯥꯗ ꯁꯦꯜ ꯈꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯔꯦꯗꯅ ꯀꯔꯤꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯁꯦꯅꯥꯄꯇꯤꯗ ꯁꯨꯝ ꯇꯧꯔꯝꯃꯤ ꯑꯗꯩꯗꯦꯟ ꯃꯣꯔꯦ ꯂꯝꯕꯤꯗ ꯇꯧꯔꯝꯃꯤ ꯖꯤ ꯂꯝꯕꯤꯗ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯣꯏ ꯂꯩꯕ ꯃꯐꯝ ꯃꯌꯥꯗ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯁꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯗ ꯈꯥꯏꯔꯤꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯆꯦꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯇꯝꯄꯥꯛꯀꯤꯗꯤ ꯍꯧꯖꯤꯛ ꯅꯥꯈꯩ ꯌꯥꯝ ꯁꯦꯡꯉꯦ ꯑꯗꯨꯝ ꯇꯛꯈꯥꯏꯅꯤꯡꯕ ꯃꯇꯝꯗ ꯇꯛꯈꯥꯏꯕ ꯌꯥꯔꯦ ꯇꯣ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯒꯤꯗ ꯐꯥꯔꯒ ꯍꯥꯠꯂꯦꯗꯣ ꯍꯧꯖꯤꯛ ꯊꯣꯛꯔꯣꯏ ꯃꯅꯤꯄꯨꯔꯗ ꯇꯝꯄꯥꯛꯇꯗꯤ ꯊꯣꯛꯔꯣꯏ ꯆꯤꯡꯗꯗꯤ ꯌꯥꯝ ꯊꯣꯔꯛꯈꯤꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯇꯝꯄꯥꯛꯀꯤꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯆꯤꯡꯅꯕ ꯃꯤ ꯑꯃ ꯂꯩꯕꯗ ꯐꯥꯕ ꯉꯝꯃꯦꯕ ꯄꯨꯂꯤꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯉꯝꯃꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯣ ꯆꯤꯡꯗꯗꯤ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯉꯝꯗꯦꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯁ꯭ꯇꯦꯠꯀꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯁꯦꯟꯇꯔꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯏ ꯂꯩꯕꯗꯣ ꯁꯦꯟꯇꯔꯅꯁꯨ ꯃꯁꯤ ꯊꯋꯥꯏ ꯋꯥꯑꯣꯏꯅ ꯇꯧꯗꯦꯈꯔ ꯆꯩꯔꯒ ꯈꯔ ꯇꯧꯔꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯠꯂꯨꯔꯒ ꯃꯤꯈꯔ ꯀꯥꯞꯄꯨꯔꯒ ꯑꯗꯨꯝ ꯃꯥꯏ ꯈꯪꯖꯅꯦꯅ ꯃꯥꯏ ꯀꯤꯖꯅꯦꯅ ꯈꯟꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯨ ꯌꯥꯔꯛꯇꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯦ ꯃꯅꯤꯄꯨꯔꯁꯤ ꯁꯨꯝ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯁꯨꯝ ꯍꯥꯠꯍꯟꯕꯒ ꯁꯨꯝ ꯊꯝꯕ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯥꯡꯖꯦꯟꯅꯍꯜꯂꯒ ꯏꯔꯥꯡ ꯊꯣꯜꯂꯒ ꯊꯝꯕꯗꯤ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ 2047 ꯅꯠꯇ꯭ꯔꯣ ꯊꯝꯃꯤꯁꯦ ꯊꯝꯃꯤ ꯅꯠꯇ꯭ꯔꯣ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝꯅ ꯂꯣꯏ ꯆꯥꯎꯈꯠꯂꯒ ꯃꯅꯤꯄꯨꯔꯁꯤꯅ ꯑꯥꯗ ꯅꯣꯛꯇ ꯂꯩꯅꯗꯤ ꯌꯥꯄꯣꯟꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯑꯃ ꯀꯤꯔ ꯃꯃꯩꯗ ꯁꯨꯝ ꯆꯥꯎꯈꯠꯇꯧꯔꯕꯅꯤꯅ ꯆꯤꯡꯉꯒ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯃꯅꯤꯄꯨꯔꯁꯤ ꯄꯨꯔ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯑꯃꯨꯛꯇꯪ ꯀꯣꯡꯈꯠꯂꯒ ꯄꯨꯈꯠꯐꯝ ꯆꯪꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯆꯤꯡꯒꯤ ꯂꯝꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯃꯁꯤ ꯈꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯦꯟ ꯃꯅꯤꯄꯨꯔꯁꯨ ꯈꯟꯕꯤꯔꯣ ꯆꯤꯡꯁꯨ ꯈꯟꯕꯤꯔꯣ ꯅꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯆꯤꯡꯒꯤ ꯂꯝꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯅꯪꯉꯛꯄꯅꯤ ꯃꯅꯤꯄꯨꯔꯁꯦ ꯅꯣꯏ ꯅꯁꯥꯁꯨ ꯌꯥꯎꯀꯣ ꯊꯥꯏꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔꯗꯨ ꯑꯥꯗꯒꯤ ꯎꯈ꯭ꯔꯨꯜꯗꯒꯤ ꯍꯜꯂꯛꯈꯤ ꯅꯠꯇ꯭ꯔꯣ ꯑꯥꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯥꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯗꯦꯟ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯊꯥꯖꯟꯗ꯭ꯔꯣ ꯀꯃꯥꯟꯗꯣ ꯃꯌꯥꯝꯗꯨ ꯅꯨꯄꯤ ꯃꯌꯥꯝꯅ ꯇꯥꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯗꯥꯡꯗ ꯆꯦꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯎꯗ ꯆꯠꯂꯒ ꯊꯦꯡꯅꯔꯨꯕꯗ ꯃꯥꯎꯗ ꯇꯧꯔꯤꯗꯨꯅꯤꯅ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯗꯤ ꯑꯗꯨꯅꯦꯕꯀꯣ ꯃꯥꯎꯗ ꯅꯣꯏꯅ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯇꯧꯅꯤꯅ ꯀꯞꯊꯔꯝꯃꯤꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯁꯦ ꯏꯝꯐꯥꯜꯗꯒꯤ ꯄꯨꯔ ꯆꯠꯄ ꯅꯠꯇꯕ ꯆꯤꯡꯒꯤꯗꯨꯗ ꯄꯣꯀꯦꯠ ꯊꯝꯃꯒ ꯇꯧꯔꯝꯃꯒꯗꯤ ꯌꯥꯝ ꯐꯅꯦꯕꯀꯣ ꯆꯤꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯒꯗꯕꯗꯨꯗ ꯂꯣꯗꯨ ꯅꯠꯇꯕ ꯃꯣꯏ ꯀꯥꯡꯕꯨꯗꯨꯅ ꯌꯥꯕ ꯃꯑꯣꯡꯗꯨꯗ ꯂꯣꯀꯦꯜ ꯂꯣꯗꯨꯗ ꯃꯣꯏꯅ ꯌꯥꯔꯕ ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯕ ꯂꯩ ꯉꯝꯗꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯂꯣꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯦꯕ ꯑꯣꯔꯗꯔꯅ ꯒꯃꯦꯟ ꯃꯈꯨꯠꯇ ꯂꯩꯕ ꯂꯣꯅ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯈꯤꯕ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯣꯟꯅ ꯇꯩꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯦꯗꯣ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯒꯤ ꯆꯠꯅꯕꯤꯗꯣ ꯑꯗꯨꯝ ꯂꯩ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯇꯧꯕꯤꯗꯕꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯩꯇꯩ ꯃꯌꯥꯝꯅ ꯑꯥꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦꯅꯦ ꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯆꯂꯥꯏꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯆꯂꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯕ ꯍꯧꯅꯤ ꯂꯥꯏ ꯍꯔꯥꯎꯔꯦ ꯅꯨꯡ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯃ ꯇꯧꯔꯛ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯗ ꯄꯨꯂꯤꯁ ꯂꯩꯇꯕꯒꯤꯅꯦ ꯄꯨꯂꯤꯁꯀꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯗꯦ ꯃꯄꯥꯡꯒꯜ ꯀꯟꯅꯕꯁꯨ ꯀꯔꯤꯝ ꯍꯣꯠꯅꯗꯦ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯁꯨꯝ ꯃꯃꯤꯡ ꯃꯊꯥꯒꯗꯤ ꯄꯟꯅꯤꯡꯗꯦ ꯀꯣ VIP 하이세ꯕꯀꯣ VIPꯁꯤ MLA 민선이 VIP니더라 너더라 마tung 인나버다부 그라이디노 황데 가리 망아 탕 이네이네 타오나 카이데 하피자노
ꯁꯨꯝꯗ꯭ꯔꯥꯏꯁꯦ ꯑꯩ ꯍꯥꯛꯇꯔꯤꯁꯦ ꯑꯗꯨ ꯆꯤꯡꯗꯗꯤ ꯀꯩꯗꯧ IRB ꯃꯌꯥꯝ ꯑꯃ ꯂꯩ IR ꯄꯥꯔꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯄꯥꯔꯁꯟ ꯃꯌꯥꯝ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ ꯀꯥꯏ ꯊꯝꯃꯤꯒꯦ ꯁꯤꯅꯤ ꯆꯤꯡꯗꯅ ꯊꯥꯗꯦ ꯆꯤꯡꯗ ꯊꯥ ꯌꯥꯗꯦꯀꯣ IRB ꯊꯥꯔꯁꯨ ꯃꯐꯝ ꯈꯔ ꯈꯛ ꯊꯥꯕ ꯋꯥꯅꯤ ꯑꯗꯨꯒ ꯆꯤꯡꯗ ꯀꯩꯗꯧꯒꯦꯕꯨ ꯄꯨꯂꯤꯁꯇꯒꯤ ꯅꯣꯡꯃꯩ ꯃꯨꯟꯕꯤꯒꯤꯅꯦꯅ ꯅꯣꯡꯃꯩ ꯄꯤꯗꯦ ꯋꯥꯌꯔꯂꯦꯁ ꯄꯤꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯄꯥꯔꯁꯣꯅꯦꯜꯒꯤ ꯁ꯭ꯇꯔꯦꯡ ꯃꯌꯥꯝ ꯑꯃ ꯁꯨꯅꯕ ꯊꯝꯗꯦ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯕ ꯄꯨꯂꯤꯁꯇꯨ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕꯗꯨꯗꯤ ꯀꯅꯥꯒꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯇꯣꯂꯣꯞꯀꯤ ꯇꯥꯗ꯭ꯔꯣ ꯍꯥ ꯇꯣꯂꯣꯞꯀꯤ ꯇꯥꯏ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯔꯤꯕ ꯑꯥꯎꯠꯄꯣꯁꯇꯨꯗ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯑꯗꯨꯝ ꯊꯛꯃꯤꯟꯅꯩ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯝ ꯇꯥꯏ ꯑꯩ ꯑꯣꯏꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯀꯟꯗꯤꯁꯟꯗꯨꯅ ꯑꯗꯨꯅ ꯑꯩ ꯍꯤꯡꯗ ꯌꯥꯗꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯊꯧꯅꯥ ꯐꯩ ꯍꯥꯏꯔꯝꯕ ꯀꯃꯥꯟꯗꯣꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯤꯡꯗ ꯆꯠꯂꯨ ꯍꯥꯏꯕ ꯑꯝꯇ ꯌꯥꯈꯤꯗꯦꯗꯅ ꯄꯣꯁꯇꯤꯡ ꯊꯥꯀꯥꯟꯗ ꯑꯝꯇ ꯌꯥꯈꯤꯗꯦꯕ ꯌꯥꯈꯤꯕ꯭ꯔꯣ ꯁꯤ ꯀꯔꯤꯒꯤꯅꯣ ꯆꯤꯡꯒꯤ ꯂꯣ ꯑꯃ ꯂꯩ ꯆꯤꯡꯒꯤ ꯂꯣ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯂꯣꯗꯨ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯈꯤꯗꯕ ꯉꯥꯛꯅꯅꯕ ꯍꯣꯠꯅꯈꯤꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯥꯏꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯂꯣꯏ ꯃꯄꯨꯡ ꯐꯥꯅ ꯉꯝꯗ꯭ꯔꯒꯁꯨ ꯁꯤꯃꯗꯤ ꯁꯦꯝꯃꯝꯃꯒꯦꯀꯣ ꯁꯤꯃꯗꯤ ꯇꯧꯔꯝꯃꯒꯦꯀꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃꯇ ꯈꯟꯈꯤꯗꯦ ꯅꯠꯇ꯭ꯔꯣ ꯈꯟꯈꯤꯗꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯁꯣꯏꯗ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯁꯤꯅ ꯖꯨꯔꯨ ꯇꯧꯔꯒ ꯅꯥꯔꯨꯝꯗ ꯉꯪꯉꯒ ꯁꯣꯏ ꯂꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁꯦꯝꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯨꯊꯔꯛꯄꯅꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯍꯣꯡꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯣꯏꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯃꯅꯤꯄꯨꯔꯅꯤ ꯈꯜꯂꯣ ꯀꯣ ꯑꯗꯣ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯤꯄꯨꯔꯅꯤ ꯈꯟ ꯇꯥꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯨꯗꯛꯇ ꯂꯨꯁꯝ ꯄꯥꯏꯔ ꯅꯝꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯑꯗꯨ ꯀꯅꯥꯅ ꯇꯧꯉꯝꯒꯦꯕ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯪ ꯐꯠꯂꯥꯎ ꯆꯪꯉꯨꯔꯒ ꯑꯃꯈꯛ ꯀꯥꯞꯄ ꯍꯥꯠꯂꯛꯏ ꯑꯩꯗꯤ ꯆꯠꯂꯒꯗꯤ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯩꯗꯤ ꯆꯥꯃꯨꯛ ꯁꯨꯔꯦ ꯑꯩ ꯁꯤꯅꯦꯅ ꯈꯟꯕꯅꯤ ꯑꯃꯈꯛ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯁꯨ ꯇꯧꯏ ꯍꯥꯏꯕ ꯌꯥꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕꯅꯤ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯡ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯃꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯈꯔ ꯂꯩ ꯃꯣꯏꯁꯨ ꯑꯁꯣꯏꯕ ꯂꯩꯗꯅ ꯃꯣꯏꯁꯨ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯩꯕꯥꯛ ꯑꯃ ꯉꯥꯛ ꯌꯥꯄꯣꯟꯇꯦ ꯁ꯭ꯇꯦꯠ ꯑꯃ ꯆꯂꯥꯏ ꯌꯥꯄꯣꯟꯇꯦ ꯀꯣ ꯃꯣꯏꯗꯤ ꯃꯤ ꯐꯥꯕꯗꯤ ꯉꯝꯃꯤ ꯀꯦꯁ ꯂꯧꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯗꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯦ ꯑꯃꯗꯨꯒ ꯆꯠꯃꯤꯟꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯣꯏꯅ ꯃꯤ ꯀꯌꯥ ꯐꯥꯔ ꯀꯌా ꯁꯤꯟꯅꯗꯣꯏꯅꯣ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯩ ꯇꯣꯂꯣꯞ ꯈꯔ ꯐꯪꯃꯤꯟꯅꯔꯒ ꯑꯗꯒꯤꯗꯤ ꯗꯦꯟ ꯃꯣꯏꯅ ꯈꯥꯏꯔꯛꯄ ꯄꯩꯁꯥꯗꯣ ꯈꯔ ꯌꯦꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯁꯦꯅ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯐꯤꯕꯝꯁꯤ ꯁꯤ ꯌꯧꯅ ꯄꯨꯊꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯑꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯑꯅꯧꯕ DGPM ꯂꯥꯛꯄꯗꯒꯤ ꯑꯩꯗꯤ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯥꯃꯛ ꯆꯠꯂꯦ ꯑꯣꯄꯔꯦꯁꯟꯗ ꯃꯁꯥꯃꯛ ꯌꯥꯎꯋꯦꯕ ꯄꯥꯎ ꯂꯩꯔꯦꯀꯣ ꯍꯥꯟꯅꯒꯤ DGPꯅ ꯑꯃꯨꯛ ꯌꯥꯎꯈꯤꯗꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯀꯣꯟꯁꯥꯈꯨꯜꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯃꯁꯥ ꯌꯥꯎꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝ ꯂꯣꯡꯉꯦ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯃꯅꯦꯅ ꯍꯥꯏꯕ ꯌꯥꯗꯕ ꯂꯣꯏꯅ ꯍꯥꯏ ꯌꯥꯏ ꯑꯃꯈꯛꯇꯅꯤ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯏꯍꯧꯁꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯂꯣꯏꯁꯤꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯤ ꯀꯣ ꯌꯥꯔꯒꯗꯤ ꯃꯁꯤ 2029ꯒ ꯌꯧꯅꯤꯡꯖꯥꯟꯇꯦꯗ ꯍꯣꯔꯦꯟꯒꯨꯝꯕ ꯂꯣꯏ ꯌꯥꯔꯗꯤ ꯐꯅꯦꯅ ꯈꯜꯂꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯩꯈꯣꯏ ꯊꯣꯔꯛꯑꯒꯦꯅ ꯍꯦꯛ ꯐꯖꯅ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯕ ꯃꯣꯏ ꯑꯗꯨꯝ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯁꯨꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯛꯑꯕ ꯂꯨꯞ ꯃꯌꯥꯝꯒ ꯇꯣꯏꯅ ꯇꯧꯔꯛꯑꯕ ꯑꯗꯒꯤ ꯁꯤꯁꯐꯥꯌꯔꯁꯤ ꯑꯃꯒ ꯄꯪꯇꯧꯗ ꯇꯧꯅꯔꯒꯗꯤ ꯏꯟꯗꯤꯌꯥꯅ ꯄꯥꯝꯃꯛꯏꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦꯅꯤꯡꯉꯁꯨ ꯑꯗꯨꯝ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯀꯟꯒꯦꯁꯨ ꯑꯗꯨꯝ ꯇꯥꯏ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯡꯒꯦꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯇꯥꯏ ꯁꯤꯒꯨꯝꯕ ꯇꯥꯕꯁꯤꯐꯥꯎꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯍꯟꯕ ꯄꯥꯝꯃꯤ ꯁꯣꯟꯊꯍꯟꯕ ꯄꯥꯝꯕꯅꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯅꯝꯕ ꯊꯣꯛꯏꯁꯤꯡꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯥꯏ ꯆꯪ ꯌꯥꯗ꯭ꯔꯦ ꯀꯔꯝ ꯆꯪ ꯌꯥꯗꯦ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯌꯥꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯅꯠꯇ꯭ꯔꯣ ꯑꯅꯝꯕ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯁꯖꯤꯠ ꯇꯝꯄꯥꯛ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯔꯒ ꯅꯣꯕꯤꯟ ꯁꯤꯡ ꯅꯣꯕꯤꯟ ꯒꯦꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯡꯁꯤ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯑꯃ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯣꯏ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯗꯦꯟ ꯀꯨꯀꯤꯒ ꯈꯠꯅꯔ ꯀꯥꯟꯗ ꯀꯩꯗꯧꯔꯦ ꯅꯥꯒꯥꯔꯣꯝꯗ ꯑꯌꯥꯝꯕ ꯆꯠꯂꯦꯅ ꯃꯣꯏꯅ ꯂꯧꯔꯦ ꯑꯗꯨ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯑꯃꯨꯛ ꯈꯠꯅꯍꯜꯂꯦ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯈ꯭ꯔꯦ ꯉꯥꯛꯅꯕꯅꯦꯅ ꯑꯗ ꯃꯩꯇꯩꯒꯤ ꯃꯨꯞꯃꯦꯟ ꯊꯤꯡꯉꯦ ꯅꯥꯒꯥꯒꯤ ꯃꯨꯞꯃꯦꯟ ꯊꯤꯡꯉꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ
innocent I am na amu sai amu mogi president rule thame amu tawri sibo ko president rule thame la thokre nga si nadra tawri sibo ba aduna sigi mayam sidi India ki di hek nui na khai hairu ama hek hairu ba conflict kana na thon bano India na design tawbani nadra cookie si kamai tawgana akhoi aswana mapang kalino adusu India na design tawbani cookie ga naga ga hana resi kaino adusu India na design tawbani maite ga cookie ga hana resi kamai tawno adusu lalobo loina da India na design tawbani loi haida si loi haida ado kedogi bu sigi pose karamaina ui kan sagi aina maithong yami akhoi na hekta bhab na saraga bahai haibadi yade ado poti loin mak amal khaktani moi pandam di amal khaktani manipur da lairi ba lalobo irang se loishinge haiba pose India government ki thorang amal lei thorang duna maram oiraga election tauba natraga tawdaba haiba se thorang dugi makha pore natra hojikchi mayam khamgirang bani manipur government ki tang tai pan sure अखोगी मिनिस्ट्री एक्सपांशन से को उसबक तौद्री दना तौद्री को अदो तौबदी याय न खली अदो तौरे फरे अदो भोटी कुइदे नद्रा अदो अखोगी थेंगबदा कनो दनी फेब्रुवारी की लास्ट वीक साइड तौदोइ नत्रो फेब्रुवारी अंग साइड तौगेन खलकनी अदगिदी खरा ngलक याय ना सेंसस की मता अमा लापनी ना हाइरी नद्रा ngलागदी अदुम मिनिस्टर एक्सपांशन तौदसो अदुम यारे बा नत्रो यारे अदगिदी पिया थमजलगदी sai pia thamba ya bai maram yam lei manipur da yam khajani adu mai gamen ni lari sin tro center da pali ba gamen si mai gamen state da pali si mai gamen cha mari aduna nang potharo ha ada kawurga na hang si kawui na to ada phajan kawurga na laga se da nang akhoi na nang gi phana ba tarokani ama tawne kem khalu no torga resign to na a torga governor da ja changhal laga resign to na tro adu suna kan da ha le sin changa ha le sin ni ama ha le sin na tro sumai to na si su samani a da purga moidi nang tham thado adna akhoi matam khara yenge nang da sinaba ya ba sinarabani loin order nga ona nang loin order nga poi thodang su yang kanna nang si mahi yandre tho hajal kane ba ko aduna nang gi dama akhoi lei akhoi na yengani akhoi na haibasi yaw sini suna kadana maroma ya tangi sina khona ba da lore jani ko loina wa ma haibi radi loire na tawrising jibo ko suna kan tawlei ne ba aduna election tawgada tawroidra then adu operation tawgada tawroidra haibase manipur government le pangamde asumdagi lepakani ado punamak se marudi ama khaktani hokhom di ama khaktani ado aduga padam jo ama khaktani ado lotion bagi param jo ama khaktani na ai swai thamjaki